ꯆꯪꯉꯤꯅꯦ ꯁꯤꯗꯤ ꯑꯁꯤꯗꯤ ꯈꯨꯅꯥꯎ ꯕꯤꯝꯇꯒ ꯍꯦꯜꯂꯗꯤ ꯄꯨꯡꯂꯨꯞ ꯂꯨꯞꯄꯅꯤꯅꯦ ꯃꯅꯨꯡꯗ ꯃꯌꯥꯝꯁꯤ ꯕꯥꯃꯣꯟ ꯄꯥꯈꯪ ꯈꯛꯇꯅꯤ ꯊꯕꯛ ꯌꯥꯎꯕꯤꯕ ꯂꯥꯛꯏ ꯃꯤ ꯏꯁꯤꯡ ꯆꯪꯉꯦ ꯍꯥꯏꯅ ꯃꯌꯥꯝ ꯇꯨꯝ ꯍꯧꯒꯠꯂꯛꯄꯗ ꯇꯧꯔꯝꯃꯤꯁꯤꯁꯦ ꯌꯦꯡꯉꯨ ꯇꯨꯔꯦꯟꯁꯨ ꯈꯔ ꯆꯥꯎꯔꯝꯃꯅꯤ ꯇꯨꯔꯦꯟꯁꯨ ꯍꯣꯔꯦꯟ ꯀꯥꯞꯄꯨꯒꯦ ꯑꯩꯈꯣꯏꯗꯤ ꯂꯣꯏꯔꯦ ꯑꯩꯈꯣꯏ ꯅꯥꯄꯤꯁꯤꯡꯁꯦ ꯁꯦꯡꯗꯣꯛꯀꯅꯤ ꯖꯥꯡ ꯍꯧꯕꯅ ꯑꯗꯒꯤ ꯅꯣꯡ ꯇꯥꯔꯅꯤ ꯑꯗꯨꯝ ꯍꯞꯇꯥ ꯃꯇꯨꯡꯗ ꯁꯤꯁꯦ ꯑꯃꯨꯛ ꯍꯩꯅꯧ ꯈꯨꯟꯕ ꯉꯝꯃꯔꯣꯏ ꯉꯔꯥꯡ ꯑꯩꯅ ꯅꯉꯣꯟꯗ ꯈꯨꯜꯂꯨ ꯍꯥꯏꯅ ꯇꯜꯂꯦ ꯈꯨꯜꯍꯧꯗ꯭ꯔꯕꯅꯤꯅ ꯍꯩꯅꯧ ꯂꯣꯏꯅ ꯄꯨꯈ꯭ꯔꯤꯒ ꯁꯝꯅꯔꯦ ꯍꯩꯅꯧ ꯈꯨꯟꯕ ꯉꯝꯃꯔꯣꯏ ꯅꯣꯡꯁꯦ ꯉꯔꯥꯡꯗꯩ ꯂꯦꯞꯇꯅ ꯆꯨꯕꯒꯤꯅꯦ ꯑꯩꯅ ꯑꯝꯇꯪ ꯚꯤꯗꯤꯑꯣ ꯂꯧꯔ ꯅꯣꯡꯉꯥꯜꯂꯦ ꯑꯩ ꯅꯣꯡꯉꯥꯜꯕꯗ ꯅꯉꯣꯟꯗ ꯚꯤꯗꯤꯑꯣ ꯂꯧꯕ ꯉꯝꯗꯦꯕ ꯇꯜꯂꯦꯕ ꯐꯣꯟ ꯄꯥꯏꯅꯤꯡꯗꯦ ꯃꯤꯠꯇ ꯑꯗꯣ ꯉꯁꯤꯗꯤ ꯌꯥꯝꯅ ꯃꯇꯦꯛ ꯁꯨꯝꯗꯪ ꯂꯧꯍꯧꯒꯦ ꯍꯥꯏꯅ ꯂꯧꯍꯧꯔꯤꯅꯤ ꯂꯣꯏ ꯁꯝꯅꯔꯕꯅꯤꯀꯣ ꯃꯌꯥꯝ ꯃꯃꯥꯡꯂꯣꯝꯗꯅ ꯁꯨꯃꯥꯡꯂꯣꯝꯗꯅ ꯁꯨꯃꯥꯏꯅꯅꯤ ꯇꯧꯔꯤꯁꯦ ꯉꯔꯥꯡ ꯅꯍꯥꯟ ꯀꯨꯏꯔꯤꯅꯦ ꯅꯣꯡ ꯇꯥꯕꯕꯨꯗꯤ ꯑꯩꯅ ꯁꯤꯜꯗ ꯆꯠꯄ ꯅꯨꯃꯤꯠꯇꯩ ꯅꯣꯡ ꯇꯥꯈꯠꯂꯛꯏ ꯃꯤꯗꯣ ꯂꯦꯞꯇꯅ ꯆꯨꯔꯛꯏꯁꯤꯅ ꯉꯔꯥꯡꯗꯒꯤ ꯄꯤꯄꯥ ꯄꯤꯄꯥꯗꯣ ꯉꯔꯥꯡ ꯑꯍꯤꯡꯗꯩꯗꯤ ꯑꯗꯨꯝ ꯂꯦꯞꯇꯅ ꯇꯥꯔꯃꯤꯅ ꯑꯗꯨꯝ ꯇꯧꯁꯨ ꯄꯨꯔꯥ ꯂꯣꯏꯔꯦ ꯌꯥꯝ ꯑꯗꯨꯝ ꯂꯣꯏꯔꯦ ꯀꯤꯖꯩꯌꯦ ꯏꯔꯪ ꯂꯪ ꯆꯪꯖꯔꯒꯦ ꯃꯌꯥꯝꯁꯤꯅ ꯑꯃꯨꯛ ꯑꯩꯈꯣꯏꯒꯤ ꯁꯥꯏꯠꯇꯅꯦꯕ ꯌꯦꯡꯉꯨꯅꯦ ꯆꯄꯜꯒ ꯇꯥꯎ ꯂꯥꯛꯑꯦ ꯌꯦꯡꯉꯨꯅꯦ ꯄꯨꯔꯥ ꯏꯁꯤꯡ ꯉꯥꯛꯇꯅꯦ ꯌꯥꯝ ꯅꯣꯡ ꯈꯔ ꯍꯥꯡꯉꯦ ꯅꯣꯡ ꯈꯔ ꯍꯥꯡꯉꯁꯨ ꯃꯤꯅꯤꯠ 5 ꯐꯥꯗꯦ ꯁꯨꯝ ꯑꯃꯨꯛ ꯆꯨꯕ ꯐꯠꯂꯥꯎ ꯍꯥꯡꯉꯤꯉꯩꯁꯦ ꯑꯩꯅ ꯂꯤꯆꯨꯁꯦ ꯈꯔ ꯀꯥꯞꯍꯧꯔꯤꯃꯤ ꯅꯍꯥꯟ ꯀꯥꯞꯄꯗꯩ ꯉꯁꯤꯅ ꯑꯃꯨꯛ ꯈꯤꯇꯪ ꯈꯔ ꯉꯥꯡꯕ ꯍꯦꯜꯂꯝꯃꯦ ꯁꯤ ꯃꯇꯤꯛꯁꯤꯇꯅꯤ ꯄꯥꯜꯂꯤꯁꯦ ꯑꯗꯨꯁꯨ ꯑꯄꯨꯝꯕꯒꯇꯅꯤ ꯄꯥꯜꯂꯤꯁꯦ ꯃꯌꯥꯝ ꯑꯗꯨ ꯑꯣꯏꯇꯥꯔꯁꯨ ꯑꯩꯅ ꯀꯥꯞꯅꯤꯡꯅꯅꯦ ꯃꯇꯦꯛ ꯈꯛꯇꯪ ꯀꯥꯞꯍꯧꯔꯤꯃꯤ ꯃꯌꯥꯝ ꯒꯨꯗ ꯃꯣꯔꯅꯤꯡ ꯃꯌꯥꯝ ꯉꯁꯤꯅ ꯑꯃꯨꯛ ꯉꯔꯥꯡ ꯅꯣꯡ ꯆꯨꯕꯗꯣ ꯑꯗꯨꯒꯤ ꯅꯦꯛꯁ ꯗꯦꯅꯦꯕꯀꯣ ꯑꯗꯨ ꯃꯌꯥꯝ ꯇꯨꯔꯦꯟ ꯏꯁꯤꯡꯁꯦ ꯃꯤ ꯄꯨꯝꯅꯃꯛꯅ ꯆꯥꯎꯔꯦ ꯍꯥꯏ ꯑꯗꯣ ꯑꯩꯗꯤ ꯊꯣꯡꯒꯥꯟ ꯊꯣꯛꯄꯁꯦ ꯑꯩ ꯀꯤꯖꯩꯌꯦꯕ ꯀꯥꯈꯣꯏ ꯆꯤꯜꯂꯛꯀꯅꯤ ꯍꯥꯏꯅ ꯑꯗꯨꯅ ꯑꯩ ꯊꯣꯛꯎꯗꯦ ꯃꯌꯥꯝ ꯉꯁꯤꯗꯤ ꯏꯁꯤꯡꯁꯦ ꯑꯩꯈꯣꯏꯒꯤ ꯏꯟꯗꯣꯆꯥꯍꯣꯏꯒꯤ ꯃꯅꯤꯡꯗꯒꯤ ꯂꯦꯞꯄꯒ ꯎꯔꯦ ꯍꯥꯏ ꯃꯃꯥꯅ ꯍꯥꯏ ꯑꯗꯨꯅ ꯑꯩ ꯃꯌꯥꯝꯗ ꯉꯁꯤꯗꯤ ꯇꯜꯂꯁꯨ ꯇꯟꯅ ꯑꯩꯃ ꯎꯔꯦꯅꯦ ꯁꯤꯒꯩ ꯂꯦꯞꯄ ꯎꯔꯦꯅꯦ ꯎꯖꯥꯎ ꯃꯌꯥꯝ ꯇꯥꯎꯔꯤꯅꯦ ꯃꯌꯥꯝ ꯑꯩ ꯌꯧꯔꯒ ꯌꯦꯡꯍꯜꯂꯛꯑꯒꯦꯀꯣ ꯃꯌꯥꯝ ꯌꯦꯡꯉꯨꯅꯦ ꯁꯨꯃꯥꯏꯅ ꯑꯩꯅ ꯀꯤꯖꯩꯌꯦꯕ ꯈꯪꯕ ꯀꯥꯈꯣꯏ ꯆꯤꯜꯂꯛꯀꯅꯤ ꯍꯥꯏ ꯑꯗꯨꯅ ꯊꯣꯛꯇ꯭ꯔꯤꯅꯤꯅꯦ ꯃꯌꯥꯝꯁꯦ ꯌꯦꯡꯉꯨ ꯃꯌꯥꯡ ꯃꯆꯥꯁꯤꯡ ꯃꯈꯥꯔꯣꯝꯗꯩ ꯀꯥꯔꯒ ꯁꯤꯡ ꯂꯣꯛꯄꯩ ꯃꯣꯏꯗꯤꯕꯣ ꯇꯨꯔꯦꯟꯒ ꯑꯃꯐꯥꯎ ꯀꯤꯗꯦ ꯅꯣꯡꯒ ꯑꯃꯐꯥꯎ ꯀꯤꯗꯦꯕꯣ ꯈꯥꯛꯄꯒ ꯑꯃꯐꯥꯎ ꯀꯤꯗꯦ ꯃꯣꯏꯁꯦꯕꯣ ꯃꯑꯣꯡ ꯑꯃꯅꯤꯕꯣ ꯃꯌꯥꯝꯁꯦ ꯌꯦꯡꯉꯨꯅꯦ ꯇꯨꯔꯦꯟ ꯏꯁꯤꯡ ꯎꯔꯦꯅꯦ ꯁꯤꯒꯤ ꯑꯣ ꯃꯥꯏ ꯒꯣꯠ ꯃꯌꯥꯝꯁꯦ ꯌꯦꯡꯉꯨꯅꯦ ꯇꯁꯦꯡꯅꯃꯛꯀꯤ ꯑꯩꯅ ꯂꯂꯥ ꯆꯠꯄꯗꯨꯒ ꯏꯁꯤꯡ ꯆꯥꯎꯗꯦ ꯍꯥꯏꯅꯗꯦ ꯆꯥꯎꯔꯒꯁꯨ ꯁꯨꯃꯥꯏꯅ ꯆꯥꯎꯋꯦ ꯍꯥꯏꯗꯤ ꯑꯩ ꯈꯪꯗꯦꯅꯦ ꯑయ్ꯌꯥ ꯉꯔꯥꯡꯗ ꯑꯩꯈꯣꯏ ꯅꯤꯅ ꯍꯪꯉꯛꯄꯗ ꯑꯩꯅ ꯍꯥꯏꯃꯤ ꯑꯩꯈꯣꯏꯗꯤ ꯏꯁꯤꯡ ꯆꯪꯒꯗꯕ ꯂꯦꯞ ꯑꯃ ꯋꯥꯠꯂꯤ ꯑꯩꯃꯨꯛ ꯋꯥꯡꯅ ꯋꯥꯠꯂꯤ ꯁꯤꯗꯤ ꯈꯨꯗꯨꯞ ꯐꯥꯗ꯭ꯔꯦꯅꯦ ꯁꯤꯗꯤ ꯄꯨꯡꯈꯥꯏ ꯑꯃ ꯃꯇꯨꯡꯗ ꯄꯨꯡꯈꯥꯏ ꯑꯃ ꯀꯥꯞꯄ ꯃꯇꯨꯡꯗꯗꯤ ꯂꯣꯏꯔꯦ ꯁꯤꯗꯤ ꯄꯨꯡꯂꯣꯏ ꯂꯣꯏꯔꯦ ꯑꯗꯣ ꯑꯩꯈꯣꯏꯅ ꯆꯥꯎꯋꯦ ꯃꯅꯤꯄꯨꯔꯗꯁꯨ ꯄꯨꯡꯊꯨꯝ ꯊꯨꯝꯈ꯭ꯔꯦꯗꯅ ꯑꯗꯨꯅ ꯃꯈꯥ ꯒꯣꯗ꯭ꯔꯦꯖꯀꯤ ꯐꯤꯗꯣ ꯈꯔ ꯃꯊꯛꯇ ꯊꯥꯡꯒꯠꯄꯤꯌꯨ ꯍꯥꯏꯅ ꯍꯥꯏꯔꯛꯏꯕ ꯃꯌꯥꯝ ꯌꯦꯡꯉꯨꯅꯦ ꯏꯁꯤꯡꯁꯨ ꯇꯥꯎꯏ ꯂꯣꯏꯔꯦ ꯁꯦ ꯃꯌꯥꯝ ꯁꯤ ꯈꯛꯇ ꯉꯥꯏꯔꯦ ꯁꯤꯔꯣꯏꯗꯣꯔꯤꯕ ꯁꯤꯕꯨ ꯃꯄꯥꯟꯗꯒ ꯂꯦꯞꯄꯁꯦ ꯀꯤꯔꯦ ꯃꯌꯥꯝ ꯁꯤꯡꯁꯨ ꯐꯖꯅ ꯇꯥꯎꯏꯅꯦ ꯃꯤ ꯑꯥꯗ ꯏꯁꯤꯡ ꯌꯦꯡꯅꯔꯤ ꯑꯗꯣ ꯃꯣꯏꯁꯤꯗ ꯁꯤꯡ ꯂꯣꯛꯅꯔꯤ ꯃꯌꯥꯝ ꯁꯤꯒ ꯂꯩꯔꯦ ꯁꯦ ꯌꯦꯡꯉꯨ ꯁꯤꯅ ꯑꯃꯨꯛ ꯑꯩ ꯈꯔ ꯃꯅꯨꯡ ꯆꯪꯉꯛꯏ ꯃꯦꯅꯥꯎꯕꯤ ꯍꯣꯏ ꯃꯄꯥꯗ ꯃꯌꯥꯝ ꯐꯖꯅ ꯎꯍꯜꯂꯛꯀꯦ ꯁꯣꯝꯗꯒꯤ ꯅꯣꯡ ꯇꯥꯕꯁꯤꯒ ꯊꯣꯛꯄ ꯉꯝꯗꯦ ꯃꯤꯅ ꯅꯣꯏ ꯑꯩꯉꯣꯟꯗ ꯅꯪ ꯊꯣꯛꯄ ꯉꯝꯗꯦ ꯍꯥꯏꯗꯣ ꯀꯩꯒꯤꯅꯣ ꯍꯥꯏꯅ ꯑꯗꯣ ꯑꯩꯅ ꯉꯁꯤꯗꯅꯤ ꯊꯣꯛꯂꯛꯏꯁꯦ ꯉꯁꯤ ꯊꯣꯛꯂꯛꯏꯁꯤꯅ ꯏꯁꯤꯡꯁꯦ ꯃꯥꯏꯀꯩ ꯄꯨꯔꯣꯝꯗ ꯆꯪꯅꯔꯦ ꯄꯥꯎ ꯑꯃ ꯇꯥꯏꯌꯦꯕꯀꯣ ꯑꯗꯨꯒ ꯊꯣꯛꯂꯛꯏꯅꯤꯀꯣ ꯃꯌꯥꯝ ꯏꯅ ꯁꯨꯖꯥꯅꯤ ꯍꯣꯏꯒꯤꯗꯤ ꯁꯨꯃꯥꯡꯕꯨ ꯄꯥꯊꯔ ꯂꯩꯔꯝꯃꯦ ꯅꯣꯡꯁꯦ ꯀꯟꯈꯠꯂꯛꯑꯦꯅꯦ ꯀꯩꯅꯣꯅꯦ ꯁꯤꯡ ꯑꯃ ꯇꯥꯎꯔꯤꯕ ꯑꯩ ꯂꯣꯏꯔꯦꯕꯣ ꯄꯨꯡꯆꯣꯠ ꯆꯣꯠꯇꯣꯔꯦꯕꯣ
ꯑꯁꯤ ꯃꯄꯥꯟ ꯆꯠꯄꯒ ꯀꯤꯅꯦ ꯑꯇꯥꯗ ꯗꯣꯞ ꯂꯥꯎꯅ ꯀꯩꯅꯣ ꯇꯧꯈ꯭ꯔꯗꯤ ꯍꯥꯏꯅ ꯌꯦꯡꯅꯦ ꯑꯣ ꯃꯌꯥꯝ ꯏꯅ ꯁꯝ ꯕꯥꯃꯣꯟꯒꯤ ꯀꯩꯅꯣ ꯏꯁꯤꯡ ꯆꯪꯉꯤꯁꯦ ꯁꯤꯒꯩꯅꯤꯅꯦ ꯌꯥ ꯏꯁꯤꯡ ꯊꯨꯝꯃꯦꯅꯦ ꯂꯣꯏꯔꯦꯅꯦ ꯌꯥ ꯑꯩꯈꯣꯏ ꯏꯟꯗ ꯆꯥꯎꯋꯥꯏ ꯐꯤꯗꯣ ꯂꯧꯈꯠꯇ ꯌꯥꯔꯔꯣꯏꯕꯣ ꯑꯇꯥꯗ ꯏꯁꯤꯡ ꯆꯪꯉꯦ ꯍꯥꯏꯗꯤ ꯅꯪꯉꯔꯣꯏꯅꯦ ꯁꯤꯒꯩꯅꯤꯅꯦ ꯕꯥꯃꯣꯟꯒꯤ ꯌꯨꯝꯗ ꯏꯁꯤꯡ ꯆꯪꯉꯤꯁꯦ आदा मी मैम जेंगनरी मैम आई कीबना इसिंग जौरगा खुकी अमा लोयरे मैम पूरा थुम में आई जांग ना जुम चलगा जांग ना चाक थोंदोगा कनो तौरुगे फी लौसल फी थांगलुगे नतदी जारो मैम जेंगदु सोम साइड तगी इसिंग चंगकपदो असि जुमसिगा हानादी सिसे किरम खरा पोनी को हजिती मोय मखा होंदग्रबनिना खरादी वाई संगे इस थबक लोरे मैम आई कोई पाचा कुमना ले हो गया ना थोड़े नहीं मैम जेउं सिगै थोंगसे मैम सिना सलोंगे तातो नोय जुमदा मुला इबा मनुंग दे चंगबो मनुंग चंगबो आई ओंगिरने क्या कोइरगे अना नाने हिंगोन की वीडियो हमतंग काप लाके तौरा सुम नोंग चूना लांगमदबा अय्या आई फी लौखत जारोइने आहा चंद्रीने चंगमनी हजि इंदो चा मणिपुर लोइख्रेने गुला थुमना मणिपुर लोइख्रे मणिपुर लोइ अदो ngरang हाइरे मिंदो चाना कनो तवाइना दु कयाइगेने फी मखा दे जो खरा लौखलोइने अय्या मोय सोमदसु लोइ चंगेने काय दै मुंगदे चंगी नमतंग जेंगिने आई अमतंग दि ngasi थोगे आइना नमना थो ओय अंगांग निं लाइए आई मा चंगिने सिदि असिदि खुनाव बिमतगा हेलादि पुंगुप लुपनिने मनुंगदा मावले काय सिंग थुमे बिरा वीडियो जेंगुसे नोय इंजॉय जुम थुमे आई फी लौखलुदा जाद्रेबो अतै दि चंगारो जे सि मनुंगे मयाम इसिंग थुमे से máy tầng đi mày làm gì muốn tao gì jenam hek to ke tao đi jenam đó nãy đi pung ra nè anh thu mua xe lâu rồi cái này mày ai đi khăng đi nè nung cái sinh này khali gula rồi mày ai nè mỗi cái hình ngon xe video cáp bấm tăng lạc cái tao rồi cái này cáp bằng mẫu để gula na xí cái gì giống nghe bảo mua rồi nè jenam xin nam phát ra đi ba xong đó chú mỗi beri cái mấy nè mỗi anh đi đây nè mà mang được gula chẳng hạn bây lấy bạc tụi beri cái gì nông chúng này pha vào nát thế mà pamui nè nam xong đó đi mi lấy tre mà khác cũng được rồi bạn nè pamui rồi gì ông nè thế मैम से बामोन पाखंग गतनी थबक जाउबी बलाई मी सिंग चंगे आइना मिरा से जेउ से नोय दनी तवी से ए जुमदा हले द जुमदा हलागा चंग को दे इसिंग अमुएना चाखोले रमे दो सेगी मोय सोंदे को दे इसिंग चां को होरे ए मालिनी होगी फिलोक से लुई गे मैम इसिंग चंगे ने मैम की जना सीरे तवी से मैम जेउ ने पाले को दे सु चंगे ने को दे सु चंगे मैम से तौ से जो हागी नती ने